ꯄꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯡꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯄ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯨꯛꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯄꯗꯒꯤ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯅ ꯑꯗꯨꯗ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯧꯁꯤꯡ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯆꯠꯇ ꯌꯥꯗꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯂꯩꯈꯤꯗꯕ ꯀꯩꯗꯧꯕ ꯂꯩꯈꯤꯗꯕꯅ ꯑꯅꯝꯕ ꯑꯣꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡꯁꯨ ꯑꯩꯒꯤ ꯏꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯏꯆꯦ ꯔꯟꯙꯣꯅꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯅ ꯂꯥꯏꯁ꯭ꯔꯝ ꯀꯨꯂꯕꯤꯙꯨ ꯌꯥꯝꯅ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯑꯣꯏꯔꯝꯕꯅꯤ ꯈꯨꯔꯥꯁꯤꯅ ꯏꯆꯦ ꯃꯊꯟꯇꯪ ꯄꯣꯛꯑꯝꯃꯤ ꯑꯗꯣ ꯏꯆꯦꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯑꯝꯃꯀꯥꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦꯁꯦ ꯏꯆꯦꯒꯤ ꯁꯦꯕꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒ ꯆꯠꯂꯒ ꯃꯣꯏꯅ ꯑꯩꯅ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡꯗꯗꯤ 이마기 사운드세 따드레 ꯂꯥꯞꯅꯩ ꯑꯁꯨꯝꯅ ꯑꯩ ꯄꯥꯎ ꯇꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪ ꯂꯩꯀꯥꯏꯒꯤ ꯊꯧ ꯆꯠꯇ ꯌꯥꯗꯕ ꯀꯩꯗꯧꯕꯁꯦ ꯑꯍꯟꯁꯨ ꯑꯣꯏꯔꯛꯑꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯁꯨ ꯄꯥꯝꯗꯕ ꯑꯗꯨ ꯏꯁꯥꯁꯨ ꯌꯥꯝꯅ ꯊꯥꯏꯅꯒꯤꯗꯨꯁꯨ ꯑꯣꯏꯔꯛꯇꯕ ꯑꯗꯨꯅ ꯑꯩ ꯉꯝꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯍꯞꯇꯥꯗꯒꯤꯅ ꯍꯟꯗꯛꯃꯨꯛꯀꯤ ꯍꯞꯇꯥ ꯌꯧꯕ ꯐꯥꯎꯁꯤꯒꯤ ꯄꯥꯎꯁꯤ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯗ ꯗꯦꯜꯂꯤꯒꯤ ꯍꯧꯒꯠꯀꯗꯕ ꯃꯇꯝ 이마기세 그마인 때이노 칸데 아모모 블루 스크린 라이 ꯑꯗꯨ ꯌꯦꯡꯉꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯉꯁꯤ ꯆꯠꯊꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯔꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯔꯣ ꯑꯃꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯈ꯭ꯔꯕ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯋꯥꯏꯖꯝꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯑꯩꯅ ꯄꯥꯎꯗꯝꯖꯅꯤꯡꯗꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯁꯅꯥꯗꯒꯤ ꯂꯧꯔꯒ ꯍꯥꯟꯅꯁꯨ ꯑꯃ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯥꯝꯕꯅꯤꯅ ꯀꯗꯥꯏ ꯊꯅꯝꯃꯝꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯅ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯠꯂꯣꯏ ꯑꯣꯏꯈ꯭ꯔꯕ ꯑꯗꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯄꯨꯔꯝꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯋꯥꯏꯖꯝꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯄꯥꯖꯔꯨꯕꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯃꯈꯩ ꯃꯌꯥꯝꯗ ꯑꯩ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝꯗ ꯎꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ
ꯋꯥꯍꯧꯗꯣꯛꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯋꯥꯏꯖꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯅꯤꯄꯨꯔꯗ ꯖꯄꯥꯟ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ 1838ꯗꯩꯅ 95 ꯐꯥꯎꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 4 ꯂꯩꯔꯒ 1897ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 15ꯗ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯌꯥꯎꯗꯨꯅ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯄꯥꯟꯕ ꯂꯩꯄꯥꯛ ꯑꯣꯏꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯐꯥꯎꯕ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯩꯀꯥꯏ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁꯋꯥꯏꯖꯝ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯀꯥꯆꯤꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39ꯒꯤ 38ꯒꯤ ꯅꯣꯡꯄꯣꯛꯇ ꯍꯧꯖꯤꯛꯅ ꯃꯣꯏꯔꯥꯡꯈꯣꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯄ꯭ꯂꯥꯟ ꯑꯃꯁꯨꯡ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔꯒꯤ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯨꯊꯦꯡ 4 ꯅꯥꯏꯕ ꯌꯥꯏꯃꯔꯞ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯃꯦꯖꯣꯔ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯊꯝꯅꯥ ꯊꯝꯕꯥꯜ ꯊꯟꯅ ꯍꯧꯏ ꯊꯝꯕꯥꯜꯗꯤ ꯑꯉꯥꯡꯕꯅꯤ ꯅꯣꯡꯖꯨ ꯊꯥꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯅꯩꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯛꯅꯩ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧ ꯊꯝꯕꯗꯣ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯄꯥꯟꯗ ꯆꯦꯛꯅ ꯆꯟꯕ ꯁꯤꯔꯤ ꯂꯩ ꯁꯋꯥꯏꯖꯝꯕ ꯃꯦꯖꯔꯅ ꯇꯧꯔꯝꯕ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏ ꯁꯋꯥꯏꯖꯝꯒꯤ ꯃꯟꯗꯤꯔ ꯂꯩꯔꯝꯕ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯋꯥꯏꯖꯝꯒꯤ ꯂꯝ ꯑꯣꯏꯔꯝꯕ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯅ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ R.K. ꯗꯣꯔꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯇꯨꯔꯦꯜ ꯑꯃꯟꯕꯤ ꯆꯦꯜꯂꯝꯃꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯃꯟꯕꯤꯒꯤ ꯃꯔꯤꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯣꯡ ꯑꯗꯨꯗ ꯏꯟ ꯆꯤꯡꯅꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯣꯡ ꯑꯁꯦ R.K. ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯄꯥꯡꯕꯗ ꯂꯩꯔꯝꯃꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯦꯖꯦꯟꯗ ꯌꯥꯎꯔꯤꯕ ꯁꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁꯥꯔꯅ ꯂꯣꯡ ꯈꯣꯟꯗꯨꯅ ꯐꯥꯔꯝꯕ ꯁꯤꯂꯦꯝ ꯄꯥꯠꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯇꯝꯗ ꯂꯣꯡ ꯈꯣꯟꯕ ꯏꯟ ꯆꯤꯡꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤ ꯇꯧꯕꯇꯕꯨ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯃꯗꯨꯒꯨꯝꯕꯗꯨ ꯂꯝꯅ ꯂꯩꯁꯜꯂꯛꯇꯕꯅꯤꯅ ꯎꯈꯤꯗꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯃꯟꯕꯤꯒꯤ ꯃꯔꯤꯟ ꯑꯁꯦ ꯃꯦꯖꯣꯔ ꯄꯨꯈ꯭ꯔꯤꯒꯤ ꯑꯋꯥꯡ ꯇꯣꯔꯕꯥꯟ ꯌꯥꯡꯕꯤꯒꯤ ꯃꯌꯥꯗ ꯆꯦꯜꯂꯝꯃꯤ ꯇꯨꯔꯦꯟꯒꯁꯤ ꯆꯦꯜꯂꯝꯕ ꯁꯋꯥꯏꯖꯝꯕ ꯃꯦꯖꯔ ꯍꯥꯏꯅ ꯂꯩꯄꯥꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯁꯋꯥꯏꯖꯝ ꯕꯂꯔꯥꯝ ꯁꯤꯡꯍ ꯃꯦꯖꯣꯔ ꯖꯦꯅꯔꯦꯜ ꯃꯣꯏꯔꯥꯡꯈꯣꯝꯗ ꯄꯣꯛꯈꯤ ꯁꯋꯥꯏꯖꯝ ꯍꯔ ꯁꯤꯡ ꯑꯍꯜꯂꯨꯞ ꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯑꯍꯜꯂꯨꯞ ꯅꯍꯥꯔꯨꯞ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯥꯏꯗꯣꯛꯏ ꯂꯥꯏꯔꯤꯛ ꯃꯅꯨꯡꯁꯤꯗꯁꯨ ꯌꯥꯎꯕꯤꯔꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯄꯥꯈꯪ ꯐꯥꯔꯦ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯁꯦ ꯍꯥꯏꯗꯤ ꯑꯋꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄ ꯑꯆꯧꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯅꯤ ꯃꯍꯥꯛ ꯃꯔꯩꯄꯥꯛꯅꯤꯡꯕ ꯅꯨꯄꯥꯅꯤ 1917ꯗ ꯃꯥꯔꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯌꯦꯛꯅꯕ ꯑꯋꯥꯅ ꯂꯧꯁꯤꯟꯗꯨꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤ ꯍꯟꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯄꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯦꯕꯤꯗ ꯌꯥꯎꯗꯨꯅ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍꯒ ꯂꯣꯏꯅꯅ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯂꯒ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯁꯦꯝꯒꯠꯄꯗ ꯊꯧꯗꯥꯡ ꯌꯥꯈꯤ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯅꯤꯄꯨꯔ ꯂꯦꯕꯤꯒꯤ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯄꯥꯛꯀꯤ ꯊꯧꯗꯥꯡ ꯄꯨꯕ ꯍꯧꯈꯤꯕ ꯁꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯤꯡꯊꯧꯔꯣꯜ 5 ꯆꯨꯞꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯅ ꯂꯩꯄꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯆꯝꯕ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯇꯅ ꯖꯦꯅꯔꯦꯜꯒꯤ ꯐꯝ ꯀꯥꯈꯤ ꯏꯆꯝ ꯆꯝꯕ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯐꯝ ꯀꯥꯈꯤꯕ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯈꯤ ꯑꯥꯔꯃꯤ ꯐꯝꯗ ꯇꯨꯂꯤꯍꯜ ꯃꯦꯖꯔ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯃꯤꯡꯗꯨꯅꯦ ꯑꯩ ꯄꯟꯖꯔꯤꯁꯦ ꯌꯥꯝꯅ ꯃꯆꯪ ꯂꯩꯔꯕ ꯃꯦꯖꯔ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯤꯚꯤꯜꯒꯤ ꯐꯝ ꯁꯦꯂꯨꯡꯕ ꯑꯍꯜꯂꯨꯞ ꯂꯥꯛꯄ ꯄꯨꯈ꯭ꯔꯟꯕ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯈꯤ ꯂꯩꯄꯥꯛ ꯃꯅꯨꯡꯒꯤ ꯂꯥꯜꯍꯧꯕ ꯅꯝꯊꯕ ꯃꯄꯥꯟꯒꯤ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯄ ꯉꯥꯛꯄꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅ ꯊꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯀꯤ ꯁꯦꯟꯃꯤꯠ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥ ꯑꯃꯁꯨꯅꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯃꯨꯠꯂꯨꯔꯕ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯁꯦꯝꯒꯠꯇꯨꯅ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯃꯤꯅ ꯊꯜꯂꯕ ꯆꯥꯎꯈꯠꯂꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯀꯜꯆꯔꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯌꯧꯈꯤꯕ
มณิปูรอามาอวยหันบัดอาเจ้าบัดทุดางยาคิบะนุปานีเอาไว้บะมักสิริจุจันทรกิติมหาราชกิมาตันดะกิเฮานามาปุญชิกิอารอยบะมิกุพาวบะดามานิงตัมนามณิปูรกิขาตังบัดตังไขอุคุลเลียวนาอามากิชาชนบาร์ปูกิบะนิงเทางำบะงำบะนีLepa ki thabak da misang mikhai nai ki jaba angam bani hai base maha ki masel ma bai thong na ban na singa maharaj ki majai mo sing bora jaw bana sing bagi phamba landa neutral oi khiba oi na le khiba ama di neutral ai di ama gi misang sang da ba kana mata na ma bu sing na ki da ba asini my personality se asigumba ऐतिहासिक ओइरबा मी अमगी मरमदा थेंगलबसु थेंगना जनरल बलराम सवाई जंबा फाउंडेशन ना थिगतुना डॉक्यूमेंट सौगतपा डॉक्यूमेंट ना सौगतपा ऑथेंटिक अकाउंट अमा पुथोंना बहोनरिबा से थागनिंगाइनी शीघ्रबा लेखिद्रबा मी मरी अमत मीगा मरी अमत थमनरमदबा जन्म कोठी फावबा इसिंगदा थाददुना मांगहनबगी चनअबी लेबा मैतै समाज की मनुंगदा हौख्रबगी मरमदा थिगेपा अराइबा नते मरम असिमंगना जनरल बलराम पोकपगी तारीख हौजिक फावबा खंगद्री कुथि अदु इखिबा पांजी अदुगी फैमिली दा रिकॉर्ड लेब्रा थिबा याय सवाई जंबा बलराम की पुंसी थबकी पुंसीनी अदुगा थिगेनबगी युमफम पाक चाव अदुबु माना तौजरंबा मुखुतमंगना सेमजरंबा मरे कायदा लेरंबा मेंजोर पुखरी खुंजिंगख्रे लेत्रे माना कच्चरंबा लाचरंबा राधा गोविंद जी की सेंगना साबा लाइसंग खोंजोमलान मतुंगदा गोरा सिबाई संगला मी मांगे हाइदुना हुंदोकदुना सेंबीदना थंबदगी किंथदुना सिदोखरे मंदिरदु सारंबा चेक मचेत अमा फावबा लेत्रे हौजिकी मतम गी मीसिंग उबा फंगद्रे लेरमी हाइबा फावबा थाजररोय हौजिक लेरिबा खुटपम हाइबाबु मंदिर मनाक्ता माना थारंबा मतोन टेकलाबा बुकुल पांबी मंगाता मंगाइरे हुजु फावदे हौरिबा म्यांमार अवा लेपाका लोना बदा मणिपुर ngंखै ताकपा चिबुन ना चिंगबगी मफमदा युंगलंबा नुंग पैरंबा ना चिंगबा लेब्रा हाइबा ngamde amuk thigetpa dakarni British Museum Archives National Library Shillong Records Gorkha Rifle Headquarter Kolkata gi Fort William Burmese Record asina singba kaya yengbada uhoba khanghoba tahoba wari watai kaya ma khomjinduna research taunaba foundation na honari khanjai foundation gi office museum library sang loinana mandir leramba bokul pambi horiba mafam sida pak macha ma semlaga general balaram gi murti ma kinnaba na singba thabak kaya foundation lokhalakani haiba asa tawjari ibirakba elangbam sonamani sing tang tarama pantha trai thoi lisingani tarada ibirambani mathangda General Balaram Sawai-jamba kauba larik ache mahaki macha masuna chingbana semba General Balaram Sawai-jamba Foundation kauba organization china puthokjabani General asigi ningsing larik china mahaki punchigi warol sing chaithajaba asi aran oyaurabasu takbira tuna mathangi khunamda chumthokjanabagi khudongchaba pibiyu लारिक असे ख्वाई मियामना मियंग ताबीना बगिदमक्ता लांथोकजरी मसिना कनाना इबगेबु जनरल बलराम सवाई जंबा फाउंडेशन मोरांगखोम इम्फाल मणिपुर सिना इबिरंबा अदगिदि मथंगसिदा आइना खिदंग छैहौसिंग असि खिदंग चंसनजगे वहौदोक्ता जनरल सवाई जंबा बलराम मंत्री की पुंसी वारी सवाई जंबा बलराम पुखरनबा मिनिस्टर ऑफ फूड एंड सिविल सप्लाई आइदी पुखरन बसिना पूरीबा आथासे मैत्रबाग मणिपुर कन्ननबा चोंथोकलखिबा सिंगी मनुंगदा इचम चंबा खोंगी सिपाई अमा ओइना हौरकपदगी लामीगी वांगलबा फमथोल जनरल फुल जनरल फाव खादुना सही तरह चुपना जनरल ओइना मैतै लेपाकी मणिपुरी जाति की लेंगा लेकन अमाजी खुंबान लेपान बगी थौगाई पुरंबा आई खुनोइना फजना पानबदो
ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯩꯇꯩ ꯂꯩꯃꯒꯤ ꯑꯊꯣꯏꯕ ꯃꯄꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯖꯦꯅꯔꯦꯜꯁꯦ ꯃꯍꯥꯛ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟ ꯑꯃꯁꯨꯡ ꯃꯄꯨꯡꯅꯤꯡ ꯃꯔꯧꯁꯤꯡꯒꯤ ꯃꯐꯝ ꯅꯥꯏꯔꯛꯄ ꯁꯥ ꯂꯥꯟꯗ ꯍꯩꯁꯤꯡꯕ ꯂꯩꯉꯥꯛꯂꯣꯟ ꯑꯗꯨꯒ ꯈꯨꯟꯉꯥꯛꯂꯣꯟ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯧꯉꯥꯛꯅ ꯃꯐꯝ ꯐꯝꯊꯣꯟ ꯀꯥꯔꯛꯈꯤꯕ ꯑꯃꯁꯨꯡ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯃꯥꯡꯗ ꯇꯥꯔꯕ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇ꯭ꯔꯒ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯂꯥꯟꯊꯣꯛꯂꯛꯈꯤꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯔꯕ ꯇꯟꯖꯥ ꯀꯌꯥꯗ ꯇꯨꯡꯂꯣꯝꯗ ꯍꯟꯅ ꯌꯦꯡꯗꯅ ꯍꯥꯏꯗꯤ ꯃꯅꯤꯡ ꯍꯟꯗꯅ ꯃꯥꯡꯂꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯁꯒ꯭ꯋꯥꯏꯖꯝꯕ ꯕꯂꯔꯥꯝꯁꯤꯡ ꯋꯥ ꯉꯥꯡꯕꯒ ꯊꯕꯛꯅ ꯍꯥꯟꯕ ꯃꯤꯕꯨ ꯋꯥ ꯉꯥꯡꯕꯗ ꯊꯥꯖꯕ ꯊꯝꯗꯕ ꯃꯤꯗꯨꯅ ꯇꯧꯊꯣꯛꯂꯛꯄ ꯊꯕꯛꯇ ꯊꯥꯖꯕ ꯊꯝꯕ ꯃꯤꯑꯣꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯕꯁꯨ ꯆꯤꯡꯈꯠꯒꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯇꯥꯟꯖꯥꯗ ꯃꯄꯨꯛꯅꯤꯡ ꯊꯨꯛꯀꯠꯀꯗꯕ ꯋꯥꯈꯜ ꯂꯝꯐꯩ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯌꯥꯝ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯍꯥꯛ ꯑꯁꯦ ꯃꯩꯇ꯭ꯔꯚꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯊꯧꯒꯥꯏꯁꯤꯡ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯊꯧ ꯄꯨꯕꯗ ꯃꯆꯥ ꯃꯔꯅꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯍꯥꯏꯗꯤ ꯃꯔꯅꯥꯏꯒꯤ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛꯇ ꯍꯥꯏꯗꯤ ꯃꯔꯅꯥꯏ ꯃꯁꯥꯅ ꯃꯔꯅꯥꯏꯒꯤ ꯃꯁꯤ ꯑꯥꯔꯊꯁꯤ ꯂꯥꯟꯅ ꯆꯠꯄꯤꯒꯅꯨ ꯃꯥ ꯃꯁꯥꯁꯤ ꯀꯠꯊꯣꯛꯄ ꯑꯗꯨꯅꯤ ꯃꯥꯅ ꯄꯨꯔꯤꯕ ꯊꯧꯒꯥꯏ ꯄꯥꯡꯊꯣꯛꯂꯛꯈꯤꯕ ꯑꯃꯗꯤ ꯃꯩꯇ꯭ꯔꯚꯥꯛ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯨꯟꯅꯥꯏꯂꯣꯟꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯊꯕꯛꯀꯤ ꯀꯣꯛꯊꯣꯡ ꯄꯨꯔꯛꯄ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯍꯧꯔꯛ ꯁꯥꯜꯂꯛꯄꯒꯤ ꯑꯣꯏꯅ ꯁꯛ ꯇꯥꯛꯄ ꯃꯁꯤꯗꯅ ꯁꯒ꯭ꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯈꯨꯃꯟ ꯌꯦꯛꯀꯤ ꯑꯗꯣꯟ ꯅꯣꯡꯌꯥꯏ ꯅꯤꯡꯊꯧ ꯃꯆꯥ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯆꯦꯛꯌꯥꯝꯕꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯣꯟ ꯁꯣꯏꯄꯥꯏ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯔꯣꯟ ꯍꯥꯏꯗꯤ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯣ ꯑꯅꯧꯕ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛꯇ ꯌꯦꯟꯕ ꯍꯥꯏꯕꯅꯤ ꯑꯍꯟꯕꯗꯒꯤ ꯆꯥꯗꯥ ꯅꯧꯗꯥꯔꯛꯄ ꯁꯂꯥꯏ ꯀꯣꯂꯣꯝ ꯌꯦꯟꯅꯣꯝ ꯑꯃꯗꯤ ꯁꯒ꯭ꯋꯥꯏꯖꯝ ꯁꯥꯒꯩꯅ ꯁꯥꯕ ꯑꯣꯏꯕ ꯁꯒ꯭ꯋꯥꯏꯖꯝ ꯁꯥꯒꯩ ꯐꯦꯃꯤꯂꯤ ꯌꯨꯝꯅꯥꯛ ꯁꯔꯅꯦꯝꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯈꯤ ꯃꯥꯏ ꯍꯦꯔꯤꯗꯤꯇꯔꯤꯒꯤ ꯈꯤꯇꯪ ꯎꯠꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁꯒ꯭ꯋꯥꯏꯖꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯄꯣꯛꯄꯗꯤ ꯁꯒ꯭ꯋꯥꯏꯖꯝ ꯀꯣꯉꯥ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯁꯂꯥꯏꯅ ꯁꯕ ꯀ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯁꯂꯥꯏꯁꯦ ꯑꯄꯣꯛꯄꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯣꯟ ꯁꯄꯥꯏꯕ ꯁꯣꯏꯄꯥꯏ ꯑꯍꯟꯕ ꯑꯃꯁꯨꯡ ꯌꯦꯛ ꯄꯣꯛꯄ ꯄꯨꯀꯣꯛꯅ ꯑꯗꯣꯟ ꯅꯣꯡꯌꯥꯏ ꯅꯤꯡꯊꯧ ꯂꯨꯡꯕ ꯑꯍꯟꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏ ꯁꯥꯒꯩ ꯑꯃꯁꯨꯡ ꯐꯨꯡꯒꯥꯒꯤ ꯑꯄꯣꯛꯂꯣꯝꯒꯤ ꯁꯛꯇꯥꯛ ꯈꯨꯗꯝ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯣꯠꯁꯛꯅꯆꯤꯡꯕꯅꯤ ꯈꯔ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯑꯁꯤꯅꯆꯤꯡꯕ ꯃꯩꯇꯩ ꯖꯥꯇꯤꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ 1919 ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯙꯔꯃ ꯆꯦꯠꯄ ꯖꯥꯇꯤ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯔꯥꯖ ꯑꯃ ꯑꯣꯏꯅ ꯕꯤꯁ꯭ꯋ ꯍꯤꯟꯗꯨ ꯁꯃꯥꯖ ꯍꯤꯟꯗꯨꯒꯤ ꯇꯦꯡꯕꯥꯡꯅꯕ ꯈꯨꯟꯅꯥꯏ ꯍꯤꯟꯗꯨ ꯌꯨꯅꯤꯚꯔꯁꯦꯜ ꯁꯣꯁꯥꯏꯇꯤꯅ ꯁꯛꯈꯪꯗꯨꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤ ꯍꯥꯏꯅ ꯂꯧꯖꯔꯕꯁꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ 2,235 ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯔꯦꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯄꯨꯔꯛꯈꯤꯕ ꯃꯤꯔꯣꯟ ꯀꯌꯥ ꯃꯊꯪ ꯑꯣꯏꯅ ꯆꯠꯅꯕꯤꯒꯤ ꯄꯝꯕꯥꯜꯅꯨꯡꯗ ꯄꯨꯊꯔꯛꯈꯤꯕ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯊꯥꯖꯕꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯊꯝꯕꯥꯜꯅꯨꯡꯗ ꯂꯤꯗꯨꯅ ꯊꯝꯂꯛꯄꯅ ꯈꯨꯃꯟꯁꯤꯡꯕꯨ ꯁꯒ꯭ꯋꯥꯏꯖꯝꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯄꯣꯠꯂꯝ ꯄꯣꯠꯁꯛꯅꯆꯤꯡꯕ ꯉꯥꯛ ꯀꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯛꯏ ꯑꯃꯁꯨꯡ ꯊꯝꯂꯤ ꯑꯁꯤꯒꯨꯝꯕ ꯁꯥꯒꯩꯒꯤ ꯆꯠꯂꯝ ꯂꯨꯞꯇꯤꯟꯁꯦ ꯆꯞ ꯆꯥꯅ ꯉꯥꯛꯂꯤꯕ ꯁꯒ꯭ꯋꯥꯏꯖꯝ ꯌꯨꯝꯅꯥꯛꯁꯤꯗ ꯍꯧꯈ꯭ꯔꯕ ꯏꯇꯤꯍꯥꯁꯀꯤ 13 ꯁꯨꯕ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯁꯤꯡ ꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯅ ꯊꯜꯂꯕ ꯃꯇꯥꯡ ꯇꯥꯡꯀꯛꯁꯤꯗ ꯁꯒ꯭ꯋꯥꯏꯖꯝꯕ ꯕꯂꯔꯥꯝꯁꯤꯡꯍꯕꯨ ꯈꯨꯗꯨꯝꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄꯁꯦ ꯁꯒ꯭ꯋꯥꯏꯖꯝꯕ ꯕꯂꯔꯥꯝꯁꯤꯡ ꯅꯤꯡꯊꯦꯝꯇꯣꯟ ꯆꯧꯔꯖꯤꯠ
Nongchup Phalo Bhabok Wairang Pamahibat Lising Ama Chanipan Chumna Ahum Traum Dogi Sana Haktakta Awada Laibar in Boy Oina Ayam Matam the Taba Awada Tadiba Sawai Jamba Mataksida Chani Chumna Ahum Anindram Alup Lakpa Lising Ani Adugatara Mari Nintho Kongyam Chanu Kabi Panaduna Macha Nupa Mari Nupa Hari Sogai Chamba Digman Krista ki kumjal singani manga Chani kumapan ahalup lakpa mari Suba taloi elangpam chanu malika na pokseba machanupi Anigi ahani Khawai jamba anindram ahalup lakpa se lisingamaga Chani pan subna tareki September thagi manung matam chadana lekidaba Na machanupa hari ki yumda polum punamak purami Harina yungi polum punamak purami mahak mapai bungo lenge dan nungai phaba macha oina horakpa chalangi mahi masing komi gi mahi degi hendok tuna sagol lami gi mahi masing phauba ningchina tamlak lami Khawai jamba hari nikman singhasi taloi manga konthau jam chanu sundari devi aduga Warakwam Chanu Bhavani, Ningthauyam Chanu Bhavani, Elangbam Chanu Malika, Amasumayang Chanu Sankhabati Pane. Nga sige manungda mari suba Bhavani, Amasung mga suba Sankhabati Machapokte, Nupi Ahal Sundari na Palasing, Amasung Om Subi Bhavani Gichu, Suja Sing Laipam Lakwa Menjor, Asimari Suba Malika na Binder Singh Balaram Singh, Bhairap Singpui, Makoy Machin Manao, Mari Siki Manunda, Binder Singh Sina, Ahum Suba Sakwai Jamba, Hadigi Masanupani. Asumna Magi Sakta Kesi Ampajana Takpiri, Pokpagi Chahi, Sakwai Jamba Balaram, General Pokpagi, Kumbaron Chahi, Taban Numit, Kangbang Ambagi Wang Madalai Kre, Adubu Mahana Taibang Tadoki Badi, Lebang Nintogi Mi, Urubana, Saitharol Kumbabadamay, Sheng Nasan Katuna, Iduna Lady, Mahaki Punchiki Lamdang, Sing the Tokiba, Tabaki Mahina, Machoy Taduna Lady Ba, E. Pau Sing the Komjin Duna, Mahaki Pokpagi Chahi, Matam Putona, Bahona, but Natana, Atayla, be like day. So I Jambalaram Singh, Kristaki, Lisinga Amagachani Pan Kumari, Mejunda Manipuda Chahi Tare Kundapada Kananaba, Linkatki Ba Raja Gambir Singhagi Lebi Raja Gambir Singha Lebi Lisinga Machane Pan Kun Mangagi, December Thadagi Manipur Lebi Haina, Maming Honki, Makada Laki Gani, Komi Sipai, Ama Wena Mahaki Matamda Maitra Park, Putogai. Leipak thogai ningthau thoda amasung miang mi thau puminaki bagi longjam ba roma sing romesh sing nepra bormani aduga nepra menjor nasing ba loina na sipai khanminaki moigi kolikto hairi ba wafam che ingso lising amaga chanipan kunmari gi July thada matamdura rajaga mir singagi lebigi thodang puriba lieutenant colonel inis Lieutenant Colonel Innis CB Commander of British Kasar Jatrapur Yumpham headquarter Oiduna Lebi Sigi Kumi Sipai Changa Subedar Manga Jamanda Tara Havildar Tara Naik Kunmanga Sagol Lamin Nipu Se Marigi Maming Pareng Iduna Resa Book at the Yauri Hari Baresa Singase Ming pareng asida mahaki apopa mapa sakwai jamba hadi singa matung ahalub lakpa rajaga miri singa masani pan kun manga kuntra mari phawa matam dura oira kadaba sisu sagol lami gi trooper ama oina sagol lami troop singi ming pareng tara nipan subada yauri haibadi balaram che yauri nepra romani singha longjam baroma Singhana Kongmi Lamigi La Loi Singi Ming Pareng. Mataki Om Sina Nepra Romigi Singhagi Nepra Menjor Hadi Nepra Menjor and Hoji Langa Chile. Jama Dargi say Sing Kun
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯃꯉꯥ ꯆꯍꯨꯝ ꯀꯨꯟꯇꯔꯨꯛ ꯃꯦꯟꯖꯣꯔ ꯃꯊꯛꯁꯤꯗ ꯃꯥꯔꯆꯀꯤ ꯇꯥꯡ ꯀꯨꯟꯇꯔꯨꯛꯇꯒꯤ ꯁꯤꯔꯒ ꯃꯊꯛꯀꯤꯁꯤꯅ ꯆꯍꯨꯝ ꯍꯨꯝꯐꯨ ꯇꯔꯨꯛ ꯃꯊꯛꯀꯤ ꯑꯍꯥꯟꯕ ꯃꯦꯟꯖꯣꯔꯐꯝꯁꯤꯅ ꯀꯥꯡꯕ ꯊꯪꯒꯥꯜ ꯍꯖꯥꯔꯤ ꯑꯄꯥꯟꯕ ꯁꯪꯂꯥꯛꯄꯕꯨ ꯂꯤꯁꯤꯡ ꯑꯃ ꯆꯅꯤꯄꯥꯟ ꯍꯨꯝꯐꯨꯇꯔꯦꯠ ꯁꯤꯒꯤ ꯑꯥꯒꯁ ꯊꯥꯒꯤ ꯃꯃꯥꯡꯗ ꯃꯦꯟꯖꯣꯔꯐꯝ ꯍꯥꯞꯈꯤꯕꯅꯤ ꯃꯥꯒꯤ ꯃꯦꯟꯖꯣꯔꯐꯝ ꯍꯥꯞꯄꯀꯥꯁꯦ ꯐꯖꯅ ꯏꯗꯅ ꯊꯝꯃꯝꯃꯤ ꯌꯥꯝ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯔꯤ ꯃꯌꯥꯝꯁꯦ ꯍꯧꯔꯛꯄ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯅꯩꯅꯕ ꯌꯥꯝ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯅꯦꯄ꯭ꯔꯥ ꯔꯣꯃꯤ ꯁꯤꯡꯍ ꯂꯣꯡꯖꯥꯝꯕ ꯔꯣꯃꯥ ꯁꯤꯡꯍ ꯚꯥꯔꯠ ꯕꯔꯁꯒꯤ ꯁꯤꯄꯥꯍꯤ ꯂꯥꯜꯍꯧ ꯁꯤꯄꯣꯏ ꯃꯤꯇꯤꯅꯤ 1857-58 ꯗ ꯚꯥꯔꯠ ꯏꯟꯗꯤꯌꯥꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯨꯚꯃꯦꯟꯠꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯄꯨꯕꯒꯤꯗꯃꯛꯇ ꯃꯊꯧ ꯈꯪꯕꯒꯤ ꯃꯊꯧꯅꯥ ꯐꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯒꯤ 1958ꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃ꯭ꯌꯨꯇꯤꯅꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯦ ꯑꯗꯨ ꯃꯇꯝꯗ ꯑꯦꯋꯥꯔꯗꯀꯥꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯄꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯁꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯁꯤꯡꯍꯁꯦ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯣꯁꯇ ꯐꯝꯊꯣꯟꯗ ꯔꯦꯡꯛꯇ ꯁꯦꯂꯨꯡꯕ ꯑꯣꯏꯔꯤ ꯃꯊꯛꯀꯤꯁꯤꯅ 104 ꯑꯗꯨꯒ 1950 ꯃ꯭ꯌꯨꯇꯤꯅꯤ ꯑꯦꯋꯥꯔꯗ ꯐꯪꯕꯒꯤ ꯃꯤꯂꯤꯇꯔꯤ ꯔꯦꯡꯛꯇ ꯃꯦꯖꯣꯔ ꯐꯝꯊꯣꯟꯁꯦ ꯈ꯭ꯔꯤꯁꯇꯥꯕꯗ 1958 ꯁꯤꯗ ꯐꯪꯈꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛ ꯁꯤꯚꯤꯜ ꯄꯣꯁꯇ ꯁꯦꯂꯨꯡꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯃꯤꯂꯤꯇꯔꯤ ꯔꯦꯡꯛꯇ ꯄꯍꯦꯂꯥ ꯀꯦꯞꯇꯦꯟ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯦꯖꯣꯔꯁꯦ ꯄꯣꯏꯂꯥ ꯐꯝꯊꯣꯟꯁꯤꯗꯒꯤ ꯀꯥꯒꯗꯕꯅꯤ ꯑꯗꯨꯅ ꯁꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯄꯣꯛꯄꯒꯤ ꯆꯍꯤ ꯁꯤ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯂꯤ ꯄꯣꯛꯄꯒꯤ ꯀꯨꯊꯤꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯂꯥꯏꯔꯤꯛꯁꯤꯗ ꯁꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯅꯦꯄ꯭ꯔꯥ ꯔꯣꯃꯣꯅꯤ ꯂꯣꯡꯖꯥꯝꯕ ꯔꯣꯃꯥꯅꯆꯤꯡꯕ ꯃꯃꯤꯡ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯦꯚꯤ ꯌꯥꯎꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯀꯥꯡꯕ ꯆꯤꯗꯥꯅꯟꯗ ꯊꯥꯡꯒꯥꯜ ꯁꯤꯡꯍꯒꯨꯝꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯅꯦꯄ꯭ꯔꯥ ꯔꯣꯃꯣꯅꯤ ꯁꯤꯡꯍ ꯂꯣꯡꯖꯥꯝꯕ ꯔꯣꯃꯥ ꯁꯤꯡꯍ ꯁꯋꯥꯏꯖꯝ ꯕꯂꯔꯥꯝ ꯀꯥꯡꯕ ꯆꯤꯗꯥꯅꯟꯗꯒꯤ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯍꯥꯏꯔꯤꯕꯁꯦ 1938ꯗꯒꯤꯅ 1933 ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯝꯕ ꯀꯔꯅꯦꯜ ꯁꯥꯔ ꯖꯦꯝꯁ ꯖꯣꯟ ꯅꯣꯁꯇꯟ 1938ꯗꯒꯤꯅ 40 ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯗ ꯕ꯭ꯔꯤꯇꯦꯅꯤꯛ ꯃꯆꯥꯁꯤꯡꯅ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ One day the two ministers Thangal Major and Balaram Singh come to see to accompanied by old Roma Singh Major ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯤꯕꯗꯤ ꯊꯋꯥꯏꯖꯝ ꯕꯂꯔꯥꯝ ꯁꯤꯡꯍ ꯀꯥꯡꯕ ꯊꯥꯡꯒꯥꯜ ꯆꯤꯗꯥꯅꯟꯗ ꯑꯅꯤꯁꯤ ꯂꯣꯡꯒꯥꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯁꯤ ꯊꯥꯡꯒꯥꯜ ꯃꯦꯖꯔ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯂꯩꯔꯕ ꯃꯌꯥꯝꯁꯤꯅ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯎꯗꯥ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯂꯝꯃꯤ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯁꯤꯅ ꯃꯇꯦꯡ ꯇꯧꯔꯀꯥꯟꯗ ꯌꯨꯅꯤꯇꯤ ꯇꯧꯔꯀꯥꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨ ꯂꯥꯛꯑꯒ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯉꯁꯤꯁꯤ ꯊꯝꯖꯒꯦ ꯃꯈꯥꯁꯤꯅ ꯃꯊꯪꯒꯤꯗ ꯑꯩꯍꯥꯛ ꯃꯊꯪꯒꯤ ꯊꯥꯡꯖꯗꯁꯨ ꯑꯩ ꯖꯦꯅꯔꯦꯜ ꯁꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯆꯠꯊꯖꯔꯛꯀꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯐꯝ ꯍꯥꯏꯕꯗꯤ ꯏꯌꯥꯔꯄꯣꯔꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯂꯤꯍꯥꯏꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯤ ꯅꯩꯅꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯝ ꯄꯥꯊꯖꯔꯛꯀꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯤꯒꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯧꯒꯥꯏꯖꯝꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯈꯟꯒꯠꯄꯤꯔꯛꯑꯀꯥꯟꯗ
ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇꯪꯒ ꯎꯠꯄꯤꯔꯛꯑꯣ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯉꯒ ꯂꯩꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛꯀ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯉꯛꯄ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯄꯥꯅꯤꯡꯕꯁꯤ ꯊꯤꯒꯠꯄꯤꯔꯀꯥꯟꯗ ꯁꯣꯏꯗꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯦꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯧꯒꯥꯏꯖꯝꯕꯒꯤ ꯄꯤꯛꯆꯔꯁꯤ ꯑꯃꯨꯛꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯏꯔꯝꯃꯤꯟꯅꯁꯤ General Balaram Saugai Jamba, celebrated historical figure from Manipur. He is known for his contribution as a military leader, patriot, and administrator. ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯏꯃꯥꯗ ꯀꯅꯥꯅ ꯌꯧꯍꯟꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯁꯦ ꯑꯍꯥꯟꯕ ꯄꯤꯕꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯗꯥꯛꯇꯔ ꯁꯥꯗꯅꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯄꯥꯒꯦ ꯍꯥꯏꯅ ꯄꯨꯔꯒꯗꯤ ꯆꯠꯂꯦ ꯗꯦꯜꯂꯤ ꯐꯥꯎꯗꯤ ꯑꯗꯨ ꯌꯨ ꯑꯦꯁꯇ ꯊꯅꯝꯃꯕ꯭ꯔꯥ ꯅꯪꯅꯁꯨ ꯏꯕꯦꯝꯃ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯩꯕꯨꯗꯤ ꯀꯣꯄꯤ ꯑꯅꯤꯅ ꯁꯤ ꯁꯥꯗꯅꯥꯅ ꯄꯤꯕꯤꯔꯛꯑꯦ ꯊꯤꯔꯒ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝꯒꯤ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯣꯡꯐꯝꯗꯣ ꯁꯋꯥꯏꯖꯝꯕꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯂꯧꯕꯤꯔꯨꯔꯦ ꯂꯧꯗꯅ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯗꯅ ꯑꯩ ꯄꯥꯖꯕ ꯐꯪꯉꯤꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯤꯗꯨꯁꯨ ꯑꯩꯁꯤ ꯇꯪꯈꯥꯏꯃꯨꯛ ꯍꯦꯟꯅ ꯄꯥꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯊꯅꯝꯃꯝꯅꯣꯏꯗꯣ ꯈꯪꯗ꯭ꯔꯦꯅ ꯑꯩ ꯏꯅꯥꯎꯁꯤꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯝꯇꯗꯤ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯂꯃꯟ ꯄꯨꯟꯁꯤꯗ ꯇꯣꯟꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯆꯪꯉꯒ ꯉꯁꯤ ꯇꯨꯂꯤꯍꯟꯁꯤꯗ ꯑꯩꯅ ꯌꯥꯝ ꯄꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯁꯦ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯤ ꯀ꯭ꯂꯥꯁ 8ꯇꯒꯤ 9 ꯀꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯁꯥꯏꯀꯜ ꯔꯤꯂꯦ ꯑꯃ ꯇꯣꯡꯉꯒ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯨꯅ MA ꯂꯣꯏꯐꯥꯎꯁꯦ ꯑꯗꯨꯒꯤ ꯁꯥꯏꯀꯜꯗꯨ ꯑꯩ ꯊꯧꯖꯕꯅꯤ ꯑꯗꯩꯗꯨꯗ ꯇꯨꯂꯤꯍꯟ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗ ꯊꯃꯣꯏꯁꯤꯗ ꯌꯦꯛꯇꯅ ꯂꯩꯈ꯭ꯔꯦꯕ ꯃꯗꯨꯗ ꯑꯩ ꯁꯥꯏꯀꯜ ꯁꯣꯁꯦ ꯂꯣꯟꯕ ꯁꯣꯁꯤ ꯇꯥꯍꯧꯗꯅ ꯁꯣ ꯐꯛꯀꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯒ ꯇꯨꯂꯤꯍꯟꯁꯤ ꯃꯤꯁꯤ ꯀꯔꯝꯕ ꯑꯣꯏꯔꯝꯗꯣꯏꯅꯣꯅ ꯑꯩꯅ ꯀꯟꯐ꯭ꯌꯨꯁ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯈꯜꯂꯨꯕꯗꯤ ꯅꯠꯇꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯑꯃꯒꯤ ꯃꯃꯤꯡꯗ ꯍꯧꯖꯤꯛ ꯑꯣꯟꯈ꯭ꯔꯕꯗ ꯑꯩꯅ ꯀꯩꯅꯣ ꯃꯃꯤꯡꯁꯤꯕꯨ ꯂꯩꯔꯝꯃꯒ ꯑꯣꯟꯕꯕꯨ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯗ ꯃꯦꯟꯇꯦꯜꯂꯤ ꯑꯩ ꯊꯤꯒꯠꯆꯩ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯌꯥꯔꯄꯣꯔꯠꯁꯤ ꯑꯣꯜꯂꯦ ꯍꯥꯏꯕꯗ ꯑꯩ ꯁꯥꯎꯅꯤꯡꯕꯔꯒꯗꯤ ꯅꯠꯆꯗꯦꯀꯣ ꯍꯥꯟꯅ ꯇꯨꯂꯤꯍꯟ ꯏꯌꯥꯔꯄꯣꯔꯠ ꯇꯨꯂꯤꯌꯥꯏꯃ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯤ ꯁꯋꯥꯏꯖꯝꯕꯒꯤ ꯃꯅꯨꯡ ꯋꯥꯔꯤꯁꯤꯗ ꯃꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯜꯂꯝꯕ ꯃꯤꯡꯁꯤꯕꯨ ꯖꯦꯅꯦꯔꯦꯁꯟ ꯑꯞꯇꯔꯁꯤꯗ ꯑꯗꯨꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯌꯥꯕ ꯖꯥꯠꯂꯥ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯥꯁꯨ ꯑꯊꯧꯕ ꯑꯃꯅꯤꯀꯣ ꯕ꯭ꯔꯤꯇꯤꯁꯅ ꯍꯦꯡ ꯇꯧꯔꯒ ꯐꯩꯗꯥꯕꯨꯡꯗ ꯍꯥꯠꯈ꯭ꯔꯤꯁꯦ ꯀꯩꯅꯣꯅꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯦ ꯑꯗꯨ ꯏꯄꯨ ꯊꯪꯒꯥꯜ ꯃꯣꯏꯁꯦ ꯐꯩꯗꯥꯕꯨꯡꯗ ꯍꯦꯡ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯖꯕꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯠꯈ꯭ꯔꯤꯅꯦꯕ ꯌꯥꯝꯗꯤ ꯔꯦꯁꯄꯦꯛ ꯑꯩꯅ ꯇꯧꯖꯩ ꯑꯗꯨꯕꯨ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤꯗꯃꯛꯇꯗꯤ ꯀꯩꯅꯣ ꯕꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯍꯤꯆꯝ ꯌꯥꯏꯆꯝ ꯄꯥꯠꯁꯨ ꯂꯩꯔꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯃꯤꯡꯗꯤ ꯂꯩꯔꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯇꯨꯂꯤꯍꯟꯁꯦ ꯇꯨꯂꯤꯌꯥꯏꯃꯒꯁꯦ ꯈꯪꯗꯅ ꯀꯟꯐ꯭ꯌꯨꯁ ꯇꯧꯔ ꯀꯩꯒꯤꯅꯣ ꯍꯦꯛꯇ ꯑꯣꯜꯂꯤꯁꯤꯕꯨ ꯂꯝꯒꯤ ꯃꯃꯤꯡꯂ ꯀꯔꯤꯅꯣꯅ ꯑꯩꯅꯁꯨ ꯈꯜꯂꯒ ꯂꯩꯔꯒ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯋꯥꯏꯖꯝꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯄꯥꯔꯨꯕ ꯃꯇꯝꯗ ꯇꯨꯂꯤꯍꯟ ꯇꯨꯂꯤꯌꯥꯏꯃꯁꯦ ꯂꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯈꯛꯇꯅꯤꯗ ꯑꯩꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁꯦ ꯑꯩ ꯑꯃꯗꯨ ꯊꯣꯜꯂꯤ ꯍꯥꯏꯗꯅ ꯑꯩ ꯕ꯭ꯂꯦꯝ ꯇꯧꯖꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯣꯜꯂꯤꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯩꯗꯨ ꯍꯦꯛꯇ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠ ꯃꯃꯤꯡ ꯀꯩ ꯀꯧꯋꯦ ꯇꯨꯂꯤꯍꯟ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯣ ꯁꯦꯡꯗꯣꯛꯆꯕꯅꯤ ꯑꯩ ꯕ꯭ꯂꯦꯝ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯄꯗ ꯀꯔꯤꯕ ꯂꯣꯗꯤ ꯒꯥꯔꯗꯦꯟꯁꯤ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯄ꯭ꯂꯦꯁ ꯑꯃ ꯑꯣꯏꯌꯦꯕ ꯑꯩꯅ ꯂꯣꯗꯤꯁꯤ ꯀꯅꯥꯅꯣꯝ ꯊꯤꯒꯠꯂꯦ ꯑꯩ ꯃꯦꯟꯇꯦꯜꯂꯤ ꯈꯔ ꯈꯪꯖꯅꯤꯡꯕ ꯖꯥꯠꯅꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯏꯒꯦ ꯍꯥꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯂꯣꯗꯤꯁꯤꯅ
ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯉꯁꯥꯏꯒꯤ ꯒꯥꯔꯗꯤꯌꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯕ ꯖꯦꯅꯦꯔꯦꯁꯟ ꯑꯐꯇꯔ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯅꯤ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯗꯨꯝ ꯊꯣꯟꯕꯁꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯀꯔꯦꯟ ꯍꯥꯏꯇꯥꯔꯦ ꯀꯔꯦꯟ ꯄꯥꯋꯔꯗ ꯂꯩꯕ ꯃꯥꯅ ꯃꯇꯝꯗꯨꯒꯤ ꯗ ꯈ꯭ꯋꯥꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯨꯗ ꯆꯦꯟꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝꯃ ꯊꯤꯒꯠꯂꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯦꯛꯁꯋꯦꯜ ꯃꯥꯔꯀꯦꯠ ꯀꯥꯏꯅ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯂꯥꯏꯔꯤꯛ ꯑꯃꯗ ꯄꯥꯈꯤ ꯍꯥꯔꯃꯟ ꯕꯖꯥꯔꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯃꯣꯏꯅ ꯔꯨꯜ ꯇꯧꯔꯝꯕꯒꯤ ꯃꯣꯏꯅ ꯑꯗꯨꯗ ꯊꯣꯜꯂꯝꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏꯗꯨꯗꯤ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯀꯩꯅꯣ ꯇꯣꯄꯤꯛꯁꯦ ꯑꯗꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯀꯩꯅꯣ ꯃꯃꯤꯡ ꯃꯌꯥꯝ ꯑꯇꯩ ꯑꯇꯩ ꯊꯣꯜꯂꯝꯕ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯖꯕꯗ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯔꯦꯐꯔꯦꯟꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤꯗ ꯃꯗꯨꯒꯤꯗꯨ ꯊꯣꯜꯂꯝꯃꯀꯥꯟꯗ ꯀꯔꯤꯒꯤ ꯊꯣꯟꯗ꯭ꯔꯤꯅꯣ ꯀꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯑꯗꯩꯗ ꯇꯨꯂꯤꯍꯜꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯀꯥꯟꯗ ꯃꯥꯁꯦ ꯑꯦꯌꯔꯄꯣꯔꯠ ꯑꯣꯏꯅ ꯃꯃꯤꯡꯗꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯁꯦ ꯁꯤꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯕꯨꯙꯧ ꯇꯨꯂꯤꯍꯜ ꯂꯩꯅ ꯑꯃꯨꯛ ꯃꯩꯇꯩ ꯗꯦꯏꯇꯤ ꯑꯃ ꯂꯩꯔꯝꯃꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯍꯥꯏꯅꯩ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤꯅ ꯆꯨꯝꯃꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯋꯦꯜ ꯔꯤꯁꯔꯆ ꯗꯣꯀꯨꯃꯦꯟꯇꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯄꯣꯠ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯣꯀꯁ ꯇꯧꯖꯔꯤꯕ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯧꯒꯥꯏꯖꯝꯕꯁꯦ ꯃꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊꯁꯦ ꯈꯪꯗ꯭ꯔꯤꯌꯦꯅ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯊꯤꯒꯠꯆꯕ ꯀꯥꯟꯗ 1816 ꯍꯥꯏꯅ ꯍꯥꯏ ꯑꯗꯣ 1816ꯁꯦ ꯍꯥꯏꯕꯁꯤ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤꯁꯦ 1826ꯗ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ 1816ꯗ ꯄꯣꯛꯑꯗꯤ ꯆꯍꯤ 10ꯃꯨꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯈꯪ ꯑꯍꯩꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯦꯛꯖꯦꯛꯁꯦ ꯑꯗꯨꯕꯨ ꯑꯗꯨꯒ ꯃꯥꯅ ꯂꯩꯈꯤꯗꯕꯁꯤꯅ 1889ꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ ꯏꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯑꯩꯒꯤꯗ ꯕ꯭ꯂꯨ ꯑꯣꯏꯔꯦ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ 이마 따비리브라. 이마기 스크린시 블루 오이리 ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯤ ꯖꯦꯅꯔꯦꯜ ꯕꯂꯔꯥꯝ ꯁꯧꯒꯥꯏꯖꯝꯕꯁꯤ ꯃꯅꯤꯄꯨꯔꯒꯤ
most celebrated general military valor patriotism gida ꯅꯤꯡꯁꯤꯡꯖꯕ ꯑꯗꯨꯒ Burmese invasion gi matangsidꯩꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯤ British colonial gi matamda aduga Manipur levy haise masi 1826 da masi join tauki haiba as a young soldier adubu magi date of birth si akoina exact si imagi lariki matung inadi masi madu khangdre haire adubu sidaisda aina ꯌꯦꯡꯈꯠꯆꯕꯗ 1816 ꯑꯣꯏꯔꯒꯗꯤ ꯆꯍꯤ 10ꯃꯨꯛꯇꯪ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯔꯦ ꯑꯩ ꯑꯃꯨꯛꯇꯪ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤꯗꯒꯤ Burmese occupation gi matangda mana played a role in liberating Manipur from Burmese control in high dagi 7 years devastation gi matamda aduga Maharaj Gambhir Singh gi makhada haitare mana kano land tawbikiba Manipur gi sovereignty niti se restore tawnabagi damakta dagi mana mo British force war 1824 to 1826 ki manungda masi matamduda yamna adum yamna young soldier ni maduda Burmese sing se expel tawnabagi damakta mana maduda yawbiki balance dagi mase yam phajana magi strategic skill bravery adumaina tawrakanda lance sokhibaduna rank of general kagreba dagi Manipur gi amuk matamduda 1871 da maduda su amuk Lusai uprising gi matamda mana amuk maduda lan sokpi bada yawbiki haina maina documentation lay dagi masi kendat hairiba medal se Sir James Johnstone Chief Commissioner of Assam mana award tawki na maina documentation lay kendat medal se dagi British nasu yamna matamduda magi contribution si formally acknowledged tawki matamduda dagi magi personal life ta magi luhongba se ani luhongi hai Maharaj Kumari Khelendra Sori masi Maharaja Narasingha gi machanupi ni dagi magi huziki ahanba loinabi silek hidraba matungda amuk Maharaj Kumari Chanu Sana haibasi Tonu Sana haina su kawi hai masisu Maharaj Narasingha gi machanupi amani hai masida amuk second marriage tawki na maina ibidami
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯗꯤꯇꯦꯜꯁꯁꯤ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯁꯤ ꯑꯩꯅ ꯏꯃꯥꯁꯤ ꯆꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯇꯦꯛꯅꯤꯀꯦꯜ ꯗꯤꯐꯤꯀꯜꯇꯤ ꯂꯩꯕ ꯃꯔꯝꯅ ꯏꯃꯥꯁꯤ ꯆꯪꯕꯤꯔꯛꯇ꯭ꯔꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯆꯦꯛ ꯇꯧꯖꯒꯦ दगी मागी सिदैसे डॉक्यूमेंटेशन सिदा मागी ट्राइबल डिप्लोमेसी मासे अदुगिसु मुक इबिरमी negotiated with Hill tribe to maintain peace aina matamduda su magi koi ke haitare hill ke valley gi keno se dum peace maintain tawna ba hotna birambase mana su aduda hotna birami na maina ibiram Aduna smaina magi Manipur gi military, administrative and cultural sphere da yamna contribute tawpiramba miyoini imana ngasi khangat piraktana khoi myam da hena khangba ama oire yengbiriba pumna makpu thagachari brainy moirang themna kuire madam hoi udaba nasidi amuk uhore haina ibirai brainy akoi magi show se dum weekend khudingi tawbani Saturday gi show ni adum yengbi na baning singjari Mina Sinha Agartala dagi yam kuire Mina ngasi yengbi ba thagachari Tampha Devi yengbiri pranam madam Ije Ibema haini birai Tampha kurumjari Apex Oja I haven't seen you in a long time I hope you have been keeping well haini birai akhoi ma si ahan oisalae ma pabada khara yam sangna pabasi wai na hai adu yam nungai Apex na ngasi imagi show yengbibagidamagta Niju Arambam yengbiri good evening madam bu khurumjari haina ibirai yam nungai Niju gi wataba ima Manipur da lairabanina mayam unai haibagi picture du ubada yamna nungsi Nesi yengbiri Nirmala RK watching from Ahallu Leitong Bam Surchan yengbiri thagachari yamna taba nungai haina ibirai Manoranjan Iromna ibirai thagachari Oja haina ibirai Arif Aribamna ibirai good evening haina ibirai hana khangdriba wari ama tajaba yamna nungai haina Nesina Nirmala RK na ibirai masini akoina larik mayam si yango akoina khangdaba mayam si kitang khangakanda akoi yamna Manipur si semakpada kana na magi contribute tawkhibado madu khangbada yamna nungai adu ngasidi program asi loisinjarage imagi connection si ma amuk changaktrabanina mathangi week da soidana amuk akoi unamina si haraga ngasigi di program asi loisinjarage kurumjari